उनजबगी मपाउ लोबगी खोंचत अमदा मसी मोइरांगी केगे मोइरांग लेबाकी हाइबताई पंसांग लेकाई सिदा पोक्चबी खोइगी यामना promising ओइबा मणिपुर सिनेमा की खोंचत्ता मागी डिमांड नंबर कया अमा लाकदबदा चथरिबा कोरोना की लाइचत असिना अखोइगी सुंसा सातबा अपोंब लेगुमना लेरबा अदुगुमलबा स्टार मोइरांगथेम रोशनी इमुंगिदी इसन नुसिना कोबिबनी लेबाक मियांगी रोशनीगा उनजबगी तंजा अमखक करिगिदमक्ता उनबा लाइबनो हाइबदुदी अदो कोन थंगदा अखोइना मागा वरी सारबा मतुंगदा थमजगे अदो रोशनी से इमा बाबाई मिंग ताहिबियो आइबु पोक्पा बाबागी ममिंगना मोइरांगथेम रघु सिंह अदुगा आइबु पोक्पिबा आई ममागी ममिंगना मोइरांगथेम मोंगी सुंदरी देवी से अखोइगी इमा बाबानने इचिलेनाउ कयादी पोक्पी इचिनेनाउ अनि पोक्पी आइगी इथक्ता दादा अमगा आइगा नुपा अमगा नुपीगा हाइबदी इमा पाबुंगसी अखोइगी भारत लेंगाकी कनो अनि नत्रगा अहुमना ओ असे हेबा अदुगी खोलाउदो तारगा मसिंगदो कखिबनेना लौजरे यामना नुंगाइजे मसिंग ककना नुपा येंगे वातबी इमा पाबुंगी निंगोल येंगे वातबी नत्रा अदुमाइना लेबिबगी नुंगाइजे अदो अखोइगी रोशनी से अखोइनादी रोशनी हाय इमुंगजिददी रोशनी थीबदा फंगदे इसन नायना थेंगनै अदो इसन कन्वर्टेड रोशनी इसन कन्वर्टेड टू रोशनी हाइबनी अन रोशनी सिना लेबाकी ओइरकप पोनी अन रोशनी सी ओइरकनब होटनबदा करम्ब प्लेटफॉर्म दा मसी कन्वर्ट तोरकपनो इसन दगी कन्वर्ट तोरकपनो थी कांदा अखोइ सिनेमा दा थेंगनजबनी न अखोइ लौवेबको अदो सिनेमा सी चही क्या दगी इसाई चही क्या सुबीरबगी अंग ताहिबि हन आई हौजी चही कुनिथोय चंगे कुनिथोय अदे चही क्या सुरे करम्ब तांकक्तगी सिनेमा से खोंदा निंगबा अमसुंग चंगफुगी तंजा लैखि आइसे पिंगाई देदी याम पामजरे अदुगा आइने याम पिंगाई कांदा चाइल्ड आर्टिस्ट ओइना फिल्म अमा खक्ति अखोइ माबो तौरगा याउखि अदो अदुगी मखा ताबा आइसे अदुम फिल्म की लाइन से चंगकनी हाइबा सुंथा थाजगिद्रेबा आदि दुम खोइ इमुंगी मीसिंग लोइनमक्सु फिल्म की से कया कनो तौदबको लाइक कुंबा तमगा दुम थबक तौरगा लाइसु याम हाइबी अमा ओइरा कांदा लैबदो इमुंगी मीसिंग ना याम पामे अदो आइगी वखनगदी याम तायोनयेबा आइना मुसिगुंबा आर्ट की लाइन से याम पामजरे पिंगाइदगी स्कूल की फंक्शन गुंबो ओइरो टीचर्स डे गुंबो ओइरो अदुम जगोय साबा अदगी परफॉर्मेंस अदुम उट्लक्नबो होटनारकपदो अदु तौगिबा कांदसु आइजे युमजिदा अदुगुंबदो यादवने जगोयगुंबा तंबगा से चैबगी आइजे फमुंग मनुंगदगा तम्मेबा कांखनगा थादरगा याम इंटरेस्टिंग ओइबो वाफमनी अदुगा इमुंगना अथिंग पीबदगी रोशनी की जगोय जे कांगन थादरगा फमुंगदा तम्मे हेबजी इतिहास ओइहोरगदबा रोशनी की वाफमनी अदुगा आइगी थमोइदा आर्टिस्ट खुदिंगमकी अखोइगी मियोइबो खुदिंगमकी ममा मपा सिंगनको हेंग नंग चावरगा करी ओइनी हाइबसिदा अया ममा मपाना नुंगाइजरिसिदी आई चावर डॉक्टर ओइनी चावरगा इंजीनियर ओइनी चावरगा आईएएस ओइनी हाइबसि सी तारगा ममा मपा सिंगिनको इसासि इंजीनियर ओइनी ने हाइरेने डॉक्टर ओइनी ने खल्लिने हाइबसे लैपुंग फमफमदा वारी साजरिमिदो अदा नंगदे आर्टिस्ट ओइनी हाइबदुदी हाइरुबा यादबगी थाकता लेरकपा अदुना मरम ओरकांदा कांगन मनुंगदा जगोय तमकपगी वाफम मसी ngasi yengbiriba warigi tabiru punamakna अखोइगे आर्टिस्ट सिंग से कया द बोन सोना हिंगिबनो अमसुंग करमना ब्रॉड अप से कया द खुदोंग चादना लाकपनो हाइबदो मसी गार्जियन ओइब सिंगना अखोइगे सेंटिमेंट से खंबियु हाइबा अपील सिमसु पाउजे लोइना रोशनी की खुथांग द पिजरी अदुगा रोशनी अखोइ हौजिक से अखोइ फिल्म खरा कुंग्रे नंग्रे हाइबा वासिदी तारेबको फिल्म जे नंग्रे दि तारकांदा रिलीज नत्रगना प्रीमियर है अखोइना उबा फंगदबा इसेदा करिदा खरदी अखोइ उबा फंगी अदुगा सुम करी हानि अखोइगी टीजर गुंबा करिगुंबा खर लापदि उद फिल्म से मपुंग ओइना फिल्म कया मुक्ति कुंग्रे फिल्म जे आइना सुम पाबदा 7
ꯇꯔꯦꯠꯃꯨꯛ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯀꯣꯚꯤꯗ ꯃꯇꯝꯁꯦ ꯑꯣꯏꯕꯅꯤꯅ ꯐꯤꯂꯝ ꯂꯣꯏꯁꯤꯟꯕꯁꯨ ꯌꯥꯗꯕ ꯑꯗꯒꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕꯁꯤꯡꯁꯨ ꯗꯕꯤꯡ ꯇꯧꯕ ꯆꯠꯄ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯨꯗꯤꯑꯣꯗ ꯃꯤ ꯆꯪꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯕꯤꯡꯁꯨ ꯇꯧꯗꯕꯅꯤꯅ ꯇ꯭ꯔꯤꯖꯔꯒꯨꯝꯕ ꯐꯤꯂꯝꯒꯤ ꯇ꯭ꯔꯤꯖꯔ ꯊꯥꯗꯣꯛꯄ ꯑꯗꯒꯤ ꯐꯤꯂꯝ ꯊꯥꯗꯣꯛꯄ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯕꯁꯦ ꯍꯧꯖꯤꯛꯁꯦ ꯌꯥꯗꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯄꯦꯟꯗꯤꯡꯗ ꯑꯌꯥꯝꯕ ꯂꯩꯔꯤ ꯍꯥꯏꯕ ꯄꯦꯟꯗꯤꯡꯗ ꯂꯣꯏꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯀꯣꯔꯣꯅꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯅꯦꯠꯋꯥꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯍꯟꯗꯕ ꯑꯃꯒ ꯁꯝꯖꯤꯟꯅꯕ ꯌꯥꯗꯕꯗꯧꯅ ꯄꯟꯗꯨꯅ ꯂꯩꯕ ꯄꯣꯠꯇꯨꯅꯤ ꯑꯗꯣ ꯀꯨꯝꯈꯤꯕ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯗ꯭ꯔꯕꯁꯨ ꯀꯨꯝꯈ꯭ꯔꯕ ꯐꯤꯂꯝ ꯈꯔ ꯃꯃꯤꯡ ꯇꯥꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯟꯁꯁꯤꯡꯅ ꯅꯪꯒꯤ ꯐꯤꯂꯝꯁꯦ ꯑꯁꯤꯁꯤ ꯀꯨꯝꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯥ ꯔꯤꯂꯤꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯉꯥꯏꯖꯅꯕꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯣꯏꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯐꯤꯂꯝꯁꯦ ꯀꯀꯥ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯥꯅ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯑꯗꯒꯤ ꯁ꯭ꯇꯣꯔꯤ ꯔꯥꯏꯇꯔ ꯑꯣꯏꯕ ꯑꯗꯨꯒ ꯗꯥ ꯃꯉꯥꯜ ꯆꯕꯨꯡꯕ ꯃꯥꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯅꯨꯡꯁꯤ ꯀꯩꯊꯦꯜ ꯑꯗꯒꯤ ꯀꯀꯥ ꯕꯤꯁꯀꯨꯞꯇ ꯂꯥꯏꯁ꯭ꯔꯝꯒꯤ ꯏꯉꯦꯟ ꯊꯥꯒꯤ ꯊꯥꯅꯦꯜ ꯑꯗꯨꯒ ꯀꯀꯥ ꯑꯣ ꯒꯧꯇꯝꯒꯤ ꯒꯦꯡꯇꯣꯛ ꯗꯥꯏꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯅ ꯑꯗꯨꯒ ꯌꯥꯝꯕꯨꯡ ꯃꯤꯛꯁꯟ ꯔꯥꯖ ꯃꯥꯒꯤ ꯅꯪꯁꯦ ꯑꯩꯒꯤ ꯀꯅꯥꯅꯣ ꯁꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯅꯪꯁꯨ ꯑꯩꯒꯤ ꯀꯅꯥꯅꯣꯁꯤ ꯑꯗꯨꯒꯤ ꯄꯤꯛꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯕ ꯎꯏ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯕꯣꯅꯦꯝ ꯕꯣꯅꯤ ꯔꯣꯁꯟ ꯔꯣꯁꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯁꯦꯂꯦꯕꯟꯁꯦ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯃꯌꯦꯛ ꯃꯥꯟꯕ ꯃꯃꯤꯡ ꯄꯔꯦꯡ ꯑꯃ ꯎꯖꯩ ꯅꯤꯛꯁꯟ ꯔꯥꯖꯒꯤ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗꯅꯤ ꯂꯣꯏꯅꯅ ꯎꯅꯖꯔꯤꯕ ꯑꯩ ꯏꯁꯥ ꯑꯁꯤ ꯑꯩꯒꯤ ꯋꯥꯛꯇ ꯑꯃꯁꯨ ꯑꯩꯅ ꯄꯟꯁꯤꯜꯂꯛꯄꯁꯤ ꯑꯩ ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯏ ꯑꯩꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯅꯨꯡꯁꯤ ꯀꯩꯊꯦꯜ ꯀꯧꯕ ꯃꯅꯤꯄꯨꯔꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯃꯥꯎꯒꯤ ꯏꯕꯥꯏ ꯍꯥꯏꯕꯗꯨꯗꯒꯤ ꯑꯣꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯗꯨꯕꯥꯏꯗ ꯕꯦꯁ ꯇꯧꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯨꯊꯣꯛꯄꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯃꯤꯡ ꯅꯨꯡꯁꯤ ꯀꯩꯊꯦꯜ ꯍꯥꯏꯗꯨꯅ ꯁꯨꯃꯥꯏꯅ ꯐꯤꯂꯝꯒꯤ ꯃꯦꯗꯤꯌꯝꯗ ꯀꯟꯚꯔꯠ ꯇꯧꯕꯗꯨꯗ ꯌꯥꯎꯕꯤꯈꯤ ꯃꯗꯨ ꯑꯩꯅ ꯃꯗꯨꯗꯤ ꯈꯪꯖꯕ ꯂꯩ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯅꯤꯛꯁꯟ ꯔꯥꯖꯒꯤ ꯑꯃꯗꯤ ꯒꯧꯇꯝꯒꯤ ꯀꯔꯤꯒꯤ ꯐꯤꯂꯝ ꯈꯔ ꯃꯊꯪ ꯀꯨꯝꯕꯤꯔꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯇꯥꯏ ꯑꯗꯣ ꯀꯨꯝꯈꯤꯕ ꯐꯤꯂꯝꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯄꯕ꯭ꯂꯤꯛꯅ ꯑꯗꯣꯝꯒꯤ ꯄꯥꯔꯐꯣꯔꯃꯦꯟꯁ ꯑꯁꯦ ꯉꯥꯏꯕꯗ ꯅꯨꯡꯉꯥꯏꯖꯅꯅꯕ ꯀꯨꯝꯈꯤꯕ ꯐꯤꯂꯝꯗꯒꯤ ꯈꯟꯒꯠꯂꯒ ꯄꯥꯔꯐꯣꯔꯃꯦꯟꯁ ꯑꯃꯇꯪ ꯄꯥꯝꯖꯩ ꯗꯥꯏꯂꯣഗ് ꯑꯣꯏꯅꯕꯨ ꯑꯣꯏꯔꯣ ꯑꯗꯩ ꯃꯗꯨꯗ ꯌꯥꯎꯈꯤꯕ ꯍꯥꯞꯈꯤꯕ ꯏꯁꯩ ꯑꯣꯏꯅꯕꯨ ꯑꯣꯏꯔꯣ ꯈꯤꯇꯪ ꯊꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯗꯥꯏꯂꯣꯛꯁꯦ ꯀꯀꯥ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯥꯒꯤ ꯅꯨꯡꯁꯤ ꯀꯩꯊꯦꯜꯁꯤꯗꯒꯤ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯑꯗꯣ ꯗꯥꯏꯂꯣꯛꯁꯦ ꯍꯥꯏꯗꯤ ꯀꯥꯎꯈꯤꯕ ꯈꯣꯠꯈꯤꯕ ꯌꯥꯎꯔꯒꯁꯨ ꯑꯔꯥꯟꯕ ꯂꯥꯟꯕ ꯈꯣꯠꯄ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯤ ꯁ꯭ꯄꯣꯠꯇ ꯈꯨꯗꯛꯇ ꯄ꯭ꯔꯣꯝ ꯇꯧꯔꯒ ꯉꯥꯡꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯀ꯭ꯔꯤꯞꯇꯣ ꯗꯥꯏꯔꯦꯛ ꯆꯤꯟꯐꯥ ꯄꯨꯔꯒ ꯆꯠꯄ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯝ ꯇꯧꯔꯒ ꯉꯥꯡꯈꯤꯕꯅꯤꯅ ꯀꯣꯛꯇ ꯆꯨꯁꯜꯂꯒ ꯂꯩꯈꯤꯕꯗꯣ ꯄꯨꯔꯥ ꯐꯥꯗ꯭ꯔꯦ ꯐꯤꯂꯝꯗꯨꯗ ꯑꯩꯁꯦ ꯇꯥꯡꯈꯨꯜ ꯅꯨꯄꯤ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯀꯤ ꯔꯣꯜ ꯂꯧꯋꯦ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯒꯤ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥꯁꯤꯗ ꯍꯥꯏꯕꯒꯤ ꯗꯥꯏꯂꯣꯛꯅꯤ ꯃꯇꯦꯛ ꯈꯤꯇꯪ ꯇꯧꯖꯔꯛꯀꯦ ꯂꯩꯁꯦꯝꯕ ꯅꯪꯅ ꯎꯔꯈꯨꯜꯗ ꯂꯥꯛꯄꯁꯦ ꯃꯤ ꯊꯤꯕ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯔꯤꯡ ꯑꯝꯂꯥ ꯂꯧꯕ ꯂꯥꯛꯄ꯭ꯔꯥ ꯊꯦꯡꯛ ꯌꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯃꯃꯥꯟꯅꯕꯤ ꯂꯩꯁꯦꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯄꯥꯈꯪ ꯃꯆꯥ ꯑꯃꯈꯛꯅ ꯃꯥꯒꯤ ꯃꯌꯥꯝꯕ ꯃꯥꯡꯈꯤꯕꯗꯨ ꯃꯥꯏꯀꯦꯜ ꯀꯧꯕ ꯑꯃ ꯊꯤꯕ ꯂꯥꯛꯄꯗ ꯀꯣꯔꯥꯇꯦꯟ ꯍꯣꯔꯥꯏ ꯈꯥꯏꯕꯒꯤ ꯁꯤꯟꯐꯝ ꯄꯥꯏꯔꯒ ꯂꯩꯕ ꯇꯟꯖꯥ ꯑꯃꯗ ꯔꯤꯡꯑꯝꯂꯥ ꯍꯥꯏꯔꯤꯕ ꯃꯥꯅ ꯀꯣꯂꯦꯖꯀꯤ ꯄꯨꯟꯁꯤꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯥꯏꯐꯇ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯏꯗꯨ ꯃꯕꯥꯅꯤꯒꯤ ꯂꯞ ꯑꯦꯐꯤꯌꯥꯔ ꯂꯩꯅꯕꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯒ ꯇꯤꯟꯅꯖꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯀꯦꯔꯦꯛꯇꯔꯗ ꯁꯨꯝ ꯆꯤꯡꯅꯔꯛꯄꯗꯒꯤ ꯍꯥꯟꯅ ꯁꯨꯝ ꯇꯤꯟꯅꯕꯒꯤ ꯃꯑꯣꯡꯁꯦ ꯀꯔꯤꯅꯣ ꯈꯪꯉꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯅꯕ ꯇꯦꯛꯁ ꯇꯧꯕ ꯌꯥꯝꯅ ꯇꯦꯛꯇꯤꯀꯦꯜꯂꯤ ꯑꯣꯏꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯅꯤ ꯂꯩꯁꯦꯝꯕ ꯅꯪꯅ ꯎꯈ꯭ꯔꯨꯜꯗ ꯂꯥꯛꯄꯁꯦ ꯅꯪ ꯎ ꯈꯥꯏꯕ ꯂꯥꯛꯄ꯭ꯔꯥ ꯅꯌꯥꯝꯕ ꯊꯤꯕ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯔꯤꯡꯑꯝꯂꯥ ꯂꯧꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯑꯣꯟꯊꯣꯛꯅ ꯋꯥꯈꯤꯕ ꯃꯤꯀꯨꯞ ꯂꯩꯈꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯁꯨꯇꯤꯡꯅꯤ ꯑꯗꯣ ꯑꯗꯨ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯕꯤꯖꯒꯨꯞꯇꯒꯤꯀꯣ ꯐꯤꯂꯝ ꯈꯔ ꯃꯥꯅ ꯁꯦꯝꯕꯤꯕꯒꯤ ꯄꯥꯎ ꯇꯥꯏ ꯑꯗꯨ ꯃꯥꯒꯤ ꯐꯤꯂꯝꯗꯨꯗꯒꯤ ꯏꯁꯩꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯗꯥꯏꯂꯣꯛꯄꯨ ꯑꯣꯏꯔꯣ ꯈꯔ ꯇꯥꯅꯤꯡꯉꯤ ꯃꯔꯝꯗꯤ ꯐꯤꯂꯝꯗ ꯌꯥꯝꯅ ꯉꯥꯏꯅꯕ ꯄꯣꯠ ꯑꯃꯅꯤꯅ ꯅꯪꯒꯤ ꯐꯤꯂꯝꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯐꯤꯂꯝꯁꯤꯡ ꯁꯦꯝꯕꯗ
ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯂꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯕ ꯕꯤꯖꯒꯨꯞꯇ ꯂꯥꯏꯁ꯭ꯔꯝꯒꯤ ꯐꯤꯂꯝꯅꯦꯅ ꯕꯤꯖꯒꯨꯞꯇ ꯂꯥꯏꯁ꯭ꯔꯝꯅ ꯁꯦꯝꯕ ꯐꯤꯂꯝ ꯑꯃ ꯃꯣꯏꯔꯥꯡꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯔꯣꯁꯅꯤꯅ ꯀꯨꯝꯃꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯄꯥꯝꯅ ꯉꯥꯏꯅꯕ ꯄꯣꯠ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯒꯨꯝꯂꯕ ꯐꯤꯂꯝ ꯑꯗꯨꯗꯒꯤ ꯏꯁꯩꯕꯨ ꯑꯣꯏꯔꯣ ꯗꯥꯏꯂꯣꯛꯄꯨ ꯑꯣꯏꯔꯣ ꯑꯝꯇꯪ ꯇꯥꯅꯤꯡꯒꯅꯤ ꯃꯌꯥꯝꯅ ꯊꯝꯕꯤꯁꯤ ꯐꯤꯂꯝ ꯀꯀꯥ ꯕꯤꯁꯀꯨꯞꯇ ꯂꯥꯏꯁ꯭ꯔꯝꯒꯤ ꯏꯉꯦꯟ ꯊꯥꯒꯤ ꯊꯥꯅꯦꯜ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯔꯛꯀꯦ ꯐꯤꯂꯝꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯕ ꯗꯥꯏꯂꯣꯛꯁꯦ ꯈꯤꯇꯪ ꯃꯌꯥꯝꯅꯁꯨ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯑꯩꯁꯦ ꯐꯤꯂꯝꯁꯤꯗ ꯀꯩꯅꯣ ꯗꯥꯁ ꯂꯩꯕꯁꯦ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯁꯥꯏꯌꯦꯕ ꯑꯩ ꯑꯇꯣꯝꯕꯤ ꯁꯥꯕ ꯑꯗꯨꯗ ꯍꯥꯏꯗꯤ ꯃꯣꯏ ꯑꯅꯤ ꯉꯥꯡꯅꯕ ꯗꯥꯏꯂꯣꯛꯇꯨꯅꯦ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯔꯛꯀꯦ ꯇꯥꯃꯣ ꯑꯩ ꯀꯩꯅꯣꯝꯃ ꯍꯪꯒꯦꯅꯦ ꯏꯆꯦꯒꯩꯒꯁꯦ ꯀꯅꯥꯅ ꯍꯦꯜꯂꯤ ꯁꯛ ꯐꯖꯕ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄꯒ ꯃꯥꯜꯂꯨꯕꯩ ꯋꯥꯅꯤ ꯃꯈꯥ ꯆꯠꯊꯕꯤꯌꯨ ꯗꯥꯁ ꯂꯩꯕꯅ ꯅꯪꯅ ꯍꯦꯜꯂꯦ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯗꯣ ꯑꯃꯒ ꯍꯪꯒꯦꯅꯦ ꯏꯆꯦꯒꯩꯒꯁꯦ ꯅꯨꯡꯁꯤꯕꯗꯤ ꯀꯅꯥꯅ ꯍꯦꯜꯂꯦ ꯑꯁ ꯅꯪꯅ ꯍꯦꯜꯂꯤꯗ ꯌꯥꯝ ꯍꯦꯜꯂꯦꯃꯤ ꯅꯪꯅ ꯅꯨꯡꯁꯤꯕ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏ ꯀꯔꯤꯒꯤ ꯏꯆꯦꯒꯩꯒꯁꯦ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯒꯗꯕ ꯀꯩꯒꯤꯅꯣ ꯅꯕꯨ ꯑꯗꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯗꯤ ꯀꯔꯤꯅꯣꯅꯦꯍꯦ ꯅꯪ ꯅꯆꯦꯒ ꯅꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯗꯤ ꯅꯪ ꯑꯃꯨꯛ ꯑꯩꯅ ꯂꯧꯔꯨꯈꯤꯗ꯭ꯔꯣ ꯃꯥꯟꯅꯗꯕꯗꯒꯤ ꯅꯪꯅ ꯍꯦꯟꯕꯗꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯕꯨ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯧꯔꯤꯁꯦ ꯑꯗꯨ ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦꯕ ꯏꯆꯦꯒ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯤꯁꯦ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯅ ꯊꯝꯒꯗꯕꯅꯦ ꯑꯃꯅ ꯍꯦꯜꯂꯤ ꯍꯥꯏꯕ ꯌꯥꯗꯦ ꯑꯃꯅ ꯍꯦꯜꯂꯤ ꯍꯥꯏꯕ ꯌꯥꯗꯦ ꯕꯦꯝꯃ ꯅꯨꯡꯁꯤꯕꯁꯦ ꯐꯂꯥ ꯑꯣꯜꯂꯦꯔꯒ ꯆꯞ ꯃꯥꯟꯅꯍꯟꯕꯗꯤ ꯑꯩꯗꯤ ꯉꯝꯖꯔꯔꯣꯏ ꯑꯩꯗꯤ ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯅꯪꯕꯨ ꯂꯧꯖꯔꯤꯁꯤꯅꯤ ꯊꯦꯡꯛ ꯌꯨ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯗꯤ ꯈꯪꯖꯕ ꯅꯠꯇꯦꯀꯣ ꯗꯥꯏꯂꯣꯛꯁꯦ ꯁꯤꯂꯩꯕꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯗꯧ ꯃꯥꯟꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯈꯨꯝꯖꯕꯅꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯆꯔꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯥꯔꯇꯤꯁ ꯍꯥꯏꯕꯁꯤ ꯁꯃꯥꯖꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏꯕꯒꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯂꯩꯀꯣꯏ ꯄꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯕꯨ ꯍꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯏꯝꯃ꯭ꯌꯨꯟ ꯕꯨꯁꯇꯔ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏꯕ ꯃꯈꯜ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯆꯨꯖꯥꯛ ꯀꯕꯣꯛꯀꯤ ꯃꯍꯥꯎ ꯑꯣꯏꯅꯕꯨ ꯆꯥꯕꯤꯒꯦꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯐꯕ ꯁꯪꯒꯣꯝ ꯌꯦꯔꯨꯝꯒꯤ ꯃꯍꯥꯎ ꯑꯣꯏꯅꯕꯨ ꯆꯥꯕꯤꯒꯦ ꯍꯥꯏꯕꯔꯥ ꯄꯨꯡꯄꯦꯟꯗ ꯄꯦꯟꯊꯣꯛꯑꯒ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯅ ꯑꯆꯥꯄꯣꯠ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯕ ꯃꯦꯗꯤꯁꯥꯏꯖ ꯇꯧꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯂꯧꯕꯤꯔꯕꯁꯨ ꯌꯥꯏ ꯂꯧꯕꯤꯅꯤꯡꯕ ꯃꯑꯣꯡꯗ ꯂꯧꯕ ꯃꯇꯝꯗ ꯑꯥꯔꯇꯤꯁꯁꯤꯡꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯈꯛꯇꯅꯤ ꯑꯥꯔꯇꯤꯁꯅ ꯄꯥꯝꯖꯕꯗꯤ ꯂꯨꯄꯥ ꯅꯠꯇꯦ ꯁꯦꯟ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯧꯔꯝ ꯈꯔꯁꯦ ꯅꯠꯇ꯭ꯔ ꯔꯣꯁꯅꯤ ꯃꯈꯣꯏꯅ ꯈꯨꯕꯥꯛ ꯈꯨꯔꯒ ꯋꯥꯀ ꯅꯣꯛꯄꯤꯕ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯁꯥꯒꯠꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯐꯤꯖꯤꯅ ꯅꯠꯇ꯭ꯔꯒꯅ ꯔꯨꯃꯥꯟꯅ ꯇꯩꯊꯣꯛꯄꯗꯨ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯃꯜ ꯄꯨꯝꯅꯃꯛ ꯍꯟꯖꯤꯟꯖꯔꯤꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯍꯥꯛꯀꯤ ꯄꯥꯔꯐꯣꯔꯃꯦꯟꯁ ꯑꯣꯖꯥ ꯕꯤꯖꯒꯨꯞꯇꯒꯤ ꯐꯤꯂꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯑꯃꯁꯨꯡ ꯑꯇꯝꯅꯅ ꯔꯣꯁꯅꯤꯒꯤꯗꯃꯛꯇ ꯁꯦꯝꯕ ꯄꯨꯈꯠꯂꯛꯄ ꯑꯗꯨꯒꯨꯝꯕ ꯐꯤꯂꯝꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯇꯥꯖꯕꯁꯨ ꯂꯩꯖꯩ ꯃꯈꯥ ꯇꯥꯔꯛꯄꯗ ꯔꯣꯁꯅꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯥꯃꯤꯛꯀꯤ ꯃꯇꯝꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯌꯥꯝꯁꯤ ꯐꯤꯂꯝ ꯄꯨꯊꯣꯔꯛꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯁꯤ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯇꯤꯛꯇꯣꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯗꯒꯤ ꯌꯨꯇꯨꯕꯇ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯤ ꯑꯗꯣꯝꯗꯤ ꯀꯔꯝꯕ ꯄ꯭ꯂꯦꯠꯐꯣꯝꯗ ꯍꯩꯅꯕꯤꯕꯒꯦ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯁꯤꯗ ꯀꯔꯤ ꯀꯔꯤ ꯁꯔꯨꯛ ꯌꯥꯕꯤꯔꯤ ꯑꯩꯁꯦ इंस्टाग्राम रील्स खर खर नमे है यूमदू थोप याद्रे कईमतु तब याद्रे सूम अगोंदू खितंग कईनो है इसगुब नमोप कानदू तान चानब खोप है लेबनीना प्रैक्टिस रील्स गुब नमग नुमित मंगानी नंगी नमांग लुहोंग ngамद्रबा isai amatang di saktaba yadre nangi adugumba platform duda thambane khalaga su yare isai amatang aikoi miyam taminasi rosni artist service isai su haigadaba sakadaba pungju yaigadaba jabu ju sagadaba
adagi thang ta haina basu haigadaba jagoi su sagadaba aduga sagol su tongadaba car su tongadaba cycle su thogadaba sangari su singadaba langon su paigadaba khuding makse haitaba sungya yade aikhoina khanduna yengbiu manipurda karigumba sanaroi amagi film namge haiba taragadi sanaroi du sananaba actress nupi female actor se leibra haiba question je akoina hangeba aduduna punama ase khangba punama ase tobong amba adugi practicable oiba work adugi tangai phadaba du leibani na isai sakpi batai isai sakpi niyam de isai tabi no lokchari yamna haibadi nate surdi tharoi adum mate khitang mayam gi nungai na ba adum khitang sakchar age nungsi kaithel gi film dagi aina yam pamba line mate ama adudo sakchar age poklu bana jingi leirang ma pokta satlu gani karam na tampak ki lei kolda nok na biroidra tamgi ita singna lei sak lei chu khet nei haina rang ne lei sat tam babu akak na balai ko lei bara jingi lei rang na hak na tamgi lei ko na sat padi sajik thabagum mangani leiting suhena hakka sajik thabagum mangani leiting suhena hakani yam phajagre isai sina hairi akhoi singi lerang oina habi singmi ningolo ne poklu bana tampakta khenei haidana yum palak matamda nokna biroidra magi kano oiriba nungsijari ba nupa du da hangba wafamni nupa du na kaisu leiroi khena roi haidana adum khumi isai sida isai dudi aikoina kalakar singi mafamda thamsi hoi aduga loina na makha tarak pasida rosni aikoina ngasi la ibasi tim masi home films manipur amadi kanglaipak world hariba youtube channel asigi timni aikoina sigumba corona gi yumdagi hentokpa yadraba lockdown gi mar asida aikoina isabu SOP ngakcharaga aikoigi appropriate behavior sing adu ngakna artist khara kha khongul liri tongan ba medium da leriba artist khakta nataba sanaroi sing adagi tongan ba field da leriba sing aikoi unabagi thabak si chatli makoigi mawa mapau tari maram aduna aikoina film ase tasengna tongning film gi lambi sidai tongning ba mi singi wakhalon je khanga kanda aikoina madugi project sagat na ba mangni aikoina karigumba kanona rosni na aikoigi nungsijaribi isan rosni na film asida taseng na tawgi haina khanbibra makata na sahi kya li sangsin ai film ase wak tawgini na khanbiba leibra haibadum tang ai tajani aigi wakhalon dadi ai isana art ki lambi sa pamna ai thawai hakchang yauna changjarabani na makhata na chachage na khalle adubu miyamna ai bu nungsibiraga support tawbirakpa miyamna yadraga de aina phana pame haidana su ai kemte tawbanga moy aduna miyamna support tawbiyo aduga makhata na ai mayam gi thawal tawbanga bo oijage na so haijari rosni gi support soidana lakani habagi thajabalai maramdi pamba habastigi hena qualified oiba thaba ambalaiti pamdaba amada pijaba chinjak to hu oi mangonda kana balaiti aduna chaning ba chinjak ama chage hairabadi phana naramba mi bau phai haibagi recovery towi haibagi mi nangna ba leijai paipu sing hainaramba leijai aduna miyamna rosni bu soidana ningjing birakani na khanjai loinana home films manipur gi corona matung da paikhalakpa project singi manungda rosni gi damakta su rosni gi akhanna ba project ama soidana thamnana bagi damakta akhoi thorang tawduna leijare haiwa wafam asisu yengbiri ba khwai punamak ki mamangda
एक्टर रोशनी की ममांगदा यूट्यूब की खुथांगदा लाउथोक्चरी रोशनी कुंबियु को हायरक्ते नंगाई लेरमने थैंक यू वेरी मच ngasi home films manipur amadi kanglaipak world ga unajaba phangjaba aduga aigi project ama leire haina takpirakpa aigi laibak phabane punsigi oina aduga yengbirba miyam pumnama information amadi entertainment yawbo home films manipur amadi kanglaipak world bu miyamna share subscribe like tawbo kaubigano aigumlaba hogalakliba naha kaya ama busu puthokpigani sembigani haiduna leizariba home films amadi kanglaipak world bu mayamna nungsibiu mayamna thoido hendokna khangnaraba artist kaya amagi mapau su pudana lakjagani mayambo amuka hana khurumjari